ꯇꯣꯝꯕ ꯁꯣꯔꯒ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯆꯦꯛꯀꯣꯟꯒꯤ ꯃꯄꯨꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯅꯨꯄꯥ ꯑꯃꯅ ꯁꯥꯊꯤꯅ ꯐꯨꯔꯝꯃꯦ ꯍꯥꯏ꯫ ꯂꯣꯏꯔꯦ, ꯑꯃꯨꯛ ꯇꯣꯏꯕ ꯀꯩꯊꯦꯜ ꯃꯆꯥꯗ ꯋꯥ ꯋꯥ ꯂꯥꯎꯅꯍꯧꯔꯦ꯫ ꯀꯝꯗꯧꯅꯤ, ꯈꯨꯜꯁꯤ ꯏꯔꯥꯡ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯂꯅꯤ꯫ ꯇꯥꯏꯕꯨꯡꯉꯣꯗꯨꯅ ꯂꯥꯛꯑꯒ ꯃꯆꯥ ꯐꯨꯔꯝꯕ ꯃꯤꯗꯣ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯗꯞ ꯈꯔ ꯇꯧꯔꯝ ꯃꯥꯜꯂꯦ꯫ ꯀꯝꯗꯧꯅꯤ? ꯁꯅꯥꯂꯦꯝꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯕꯨꯡꯉꯣ, ꯅꯪ ꯃꯄꯥꯜ ꯊꯣꯛꯂꯅꯨ꯫ ꯊꯣꯛꯀꯦ ꯍꯥꯏꯔꯁꯨ ꯃꯥꯃꯣꯒ ꯊꯣꯛꯁꯤ꯫ ꯃꯣꯏꯗꯤ ꯃꯤ ꯐꯠꯇꯕ ꯁꯥꯅꯤꯅ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯅꯥꯄꯜꯗꯅꯦ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨꯅꯦ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯤꯑꯣꯏꯅꯤ꯫ ꯍꯧꯖꯤꯛ ꯅꯍꯥ ꯅꯣꯏꯅ ꯅꯇꯣꯝꯇ ꯑꯃꯝ ꯑꯊꯦꯡꯗ ꯅꯠꯇꯅꯅꯦ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯆꯦꯛꯁꯤꯟꯗꯧꯅꯤꯀꯣ꯫ ꯍꯥꯏꯐꯦꯠ ꯃꯣꯏꯅꯒ ꯃꯥꯟꯈ꯭ꯔꯗꯤꯅꯦ ꯑꯁꯦꯡꯕ ꯅꯠꯇ꯭ꯔꯁꯨꯅꯦ ꯃꯣꯏꯅ ꯊꯣꯛꯄ ꯍꯦꯛꯇ ꯇꯧꯕ ꯃꯤꯅꯤ꯫ ꯂꯨꯗꯧꯔꯤꯗ ꯇꯧꯔꯤꯁꯦ, ꯃꯔꯤꯡꯖꯦꯜ ꯃꯊꯧꯅꯥꯕꯨ ꯑꯣꯟꯊꯣꯛꯅ ꯂꯩꯈ꯭ꯔꯦꯗ꯫ ꯈꯨꯜꯁꯤꯒꯤ ꯃꯤꯅ ꯃꯃꯤꯡ ꯇꯥꯕ ꯐꯥꯎꯕ ꯀꯤꯅꯔꯕ ꯃꯤꯑꯣꯏꯅꯤ꯫ ꯀꯔꯝꯕ ꯅꯨꯄꯥ ꯃꯆꯥꯅꯣꯅꯦ ꯃꯣꯏꯕꯨ ꯐꯨꯔꯝꯃꯦ ꯍꯥꯏꯁꯤꯕꯣ? ꯃꯁꯛ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ, ꯃꯅꯥ ꯄꯤꯕ ꯌꯥꯕ ꯑꯉꯥꯡꯅꯤ꯫ ꯁꯅꯥꯂꯦꯝꯕ ꯇꯣꯝꯕꯒꯤ ꯋꯥꯍꯩꯗꯨ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯔꯤ꯫ ꯃꯥ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛꯇꯨ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯨꯂꯞ ꯆꯪꯂꯛꯇꯨꯅ ꯌꯥꯆꯪꯉꯛꯄꯒꯤ ꯃꯥꯒꯤ ꯃꯊꯧ ꯇꯧꯗꯨꯅ ꯂꯩ꯫ ꯅꯨꯃꯤꯗꯥꯡꯗꯨ ꯁꯅꯥꯂꯦꯝꯕ ꯆꯥꯛ ꯇꯣꯛꯂꯒ ꯒꯥꯔꯤꯗꯨ ꯑꯃꯨꯛ ꯊꯧꯗꯨꯅ ꯂꯥꯏꯖꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯄꯥꯗ ꯍꯪꯒꯠ ꯍꯟꯗꯥ ꯒꯥꯔꯤꯗꯨ ꯊꯧꯏ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯂꯥꯏꯖ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯌꯦꯡꯏ꯫ ꯂꯥꯏꯖꯁꯨ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜ ꯃꯆꯤꯗꯨꯗ ꯐꯝꯗꯨꯅ ꯃꯦꯡꯂꯕ ꯊꯥꯕꯜꯒꯤ ꯃꯉꯥꯜꯗꯨꯕꯨ ꯌꯦꯡꯖꯔꯤ꯫ ꯃꯝꯂꯤ ꯃꯝꯂꯤꯕ ꯃꯔꯛꯇꯨꯗ ꯊꯥꯖꯒꯤ ꯃꯉꯥꯜꯗ ꯇꯥꯡꯖꯗꯨꯅ ꯁꯅꯥꯂꯦꯝꯕꯅ ꯂꯥꯏꯖꯕꯨ ꯎꯔꯨꯔꯦ꯫ ꯃꯥꯏꯊꯣꯡꯗ ꯈꯖꯤꯛ ꯃꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯂꯥꯏꯖꯁꯨ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯒ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯪꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯥꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯦ꯫ ꯁꯣꯝꯗ ꯗꯦꯕꯤꯠ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯦ꯫ ꯗꯦꯕꯤꯠꯅ, ꯅꯣꯏ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ? ꯅꯨꯄꯥ ꯑꯃꯅ ꯌꯥꯝ ꯀꯤꯅ, ꯈꯪꯖꯗ꯭ꯔꯦ ꯁꯥꯔ꯫ ꯑꯩꯈꯣꯏꯅ ꯁꯨꯝ ꯄꯥꯎ ꯂꯧꯖꯕꯗꯗꯤ ꯈꯨꯜꯒꯤ ꯃꯤ ꯃꯥꯟꯗꯦꯗꯤ ꯍꯥꯏ꯫ ꯑꯇꯣꯞꯄ ꯈꯨꯜ ꯑꯇꯩꯗꯒꯤ ꯃꯤ ꯃꯥꯜꯂꯦ ꯍꯥꯏꯔꯛꯑꯦ꯫ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯨ ꯅꯠꯇꯦ ꯑꯩꯅ ꯇꯥꯅꯤꯡꯉꯤꯁꯦ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯍꯪꯕꯅꯦ꯫ ꯑꯗꯨꯐꯥꯎ ꯊꯤꯒꯠꯄ ꯉꯝꯗ꯭ꯔꯗꯤ ꯅꯊꯤꯕꯣꯡꯗꯣ ꯆꯥꯔꯨꯅꯨ꯫ ꯆꯠꯂꯣ, ꯑꯍꯥꯎꯕꯗ ꯆꯥꯅꯤ ꯈꯪꯕ ꯃꯤꯔꯦꯝꯁꯤꯡꯁꯤꯗꯤ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯗꯦꯕꯤꯠ ꯑꯃꯨꯛꯀ, ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯤꯗ ꯆꯞ ꯆꯥꯕ ꯃꯔꯤ ꯃꯈꯣꯡ ꯄꯤꯔꯛꯀꯗꯕꯅꯤ꯫ ꯈꯪꯉꯕ ꯑꯩꯅ ꯍꯥꯏꯁꯦ? ꯍꯣꯏ ꯁꯥꯔ, ꯁꯣꯏꯗꯅ ꯄꯤꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯗꯦꯕꯤꯠ ꯑꯃꯨꯛ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯜꯂꯒ ꯌꯥꯝ ꯀꯔꯦꯝꯅꯕꯩ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ꯫ ꯂꯥꯏꯖ, ꯅꯪꯒꯨꯝꯕ ꯂꯋꯥꯏ ꯅꯨꯄꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤꯁꯤꯗꯤ ꯑꯩꯒꯤ ꯃꯤꯅꯥꯏ ꯑꯣꯏꯔꯐꯥꯎ ꯆꯟꯅꯔꯣꯏ꯫ ꯅꯅꯥꯎ ꯅꯨꯄꯤꯗꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯁꯨ ꯅꯪꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯣꯡꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯑꯣꯏꯒꯅꯤ꯫ ꯍꯟꯗꯛꯇꯤ ꯀꯅꯥꯅ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯁꯤꯌꯥ, ꯗꯦꯕꯤꯠ ꯑꯩꯉꯣꯟꯗꯒ ꯁꯤꯡꯅꯕꯒ ꯁꯥꯔꯤ꯫ ꯑꯩꯁꯦ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯍꯟꯕ ꯇꯥꯔꯦ ꯍꯟꯗꯛꯇꯤ꯫ ꯁꯅꯥꯂꯦꯝꯕ ꯃꯥꯒꯤ ꯀꯥꯅꯤ ꯍꯥꯏꯕꯗꯨꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯄꯤ꯫ ꯃꯈꯣꯡ ꯑꯅꯤꯗꯨ ꯀꯥꯔꯟ ꯆꯜꯂꯒ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤꯕ ꯀꯥꯗꯨꯒꯤ ꯕꯜꯕꯇꯨꯗ ꯌꯦꯡꯈꯠꯂꯒ ꯉꯥꯏꯍꯥꯛ ꯂꯩ꯫ ꯑꯃꯨꯛ ꯂꯣꯡꯂꯝꯕꯗꯒꯤ ꯆꯦꯞꯅ ꯑꯃꯨꯛ ꯍꯤꯞꯂꯒ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯑꯒ ꯑꯦꯂꯦꯛꯁꯇ ꯇꯦꯛꯁ ꯑꯃ ꯊꯥꯏ꯫ ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ꯫ ꯑꯦꯂꯦꯛꯁꯁꯨ ꯐꯣꯟ ꯌꯦꯡꯂꯝꯕꯗꯒꯤ ꯁꯅꯥꯂꯦꯝꯕꯒꯤ ꯃꯦꯁꯦꯖꯇꯨ ꯎꯕꯗꯒꯤ ꯇꯥꯏꯄꯤꯡ ꯁꯠ ꯂꯥꯎꯅ ꯇꯧꯔꯒ ꯃꯦꯁꯦꯖ ꯍꯜꯂꯛꯏ꯫ ꯀꯩꯅꯣ ꯕꯣꯟꯗꯣ, ꯍꯟꯗꯛꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ? ꯀꯅꯥꯅ ꯑꯃꯨꯛ ꯀꯩ ꯍꯥꯏꯔꯛꯑꯦ? ꯑꯗꯨꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯣ? ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯀꯣꯛ ꯁꯥꯍꯜꯂꯛꯀꯅꯨ꯫ ꯑꯩ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯃꯨ꯫ ꯋꯥꯊꯤ ꯇꯥꯔꯛꯀꯅꯣ, ꯋꯥꯁꯦ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯦ꯫ ꯑꯩꯒꯤꯁꯦ ꯁꯦꯔꯤꯌꯁꯅꯤ꯫ ꯅꯪꯒꯤ ꯑꯉꯥꯡ ꯃꯆꯥ ꯅꯠꯇꯕ ꯑꯉꯥꯡ ꯑꯆꯧꯕ ꯑꯣꯏꯕꯒꯤ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ꯫ ꯀꯩ ꯀꯥꯟꯗꯕꯗ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒ ꯈꯔ ꯐꯒꯗ꯭ꯔꯥ ꯇꯧꯔꯒ꯫ ꯋꯥꯗꯨ ꯂꯨꯔꯦ ꯍꯥꯏꯔꯗꯤ ꯀꯣꯜ ꯇꯧꯔꯒ ꯍꯥꯏꯔꯛꯄ ꯌꯥꯗꯕ꯭ꯔꯣ? ꯂꯥꯕ ꯅꯪꯕꯣ? ꯅꯦꯌꯥꯏ ꯃꯥꯃꯣ ꯍꯣꯏ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯑꯗꯨꯒꯤꯅꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯍꯥꯏꯔꯔꯣꯏꯁꯤꯔꯥ ꯈꯜꯂꯝꯕꯅꯦ꯫
ꯑꯗꯨꯗ ꯏꯊꯟꯇ ꯈꯟꯐꯝ ꯈꯪꯗ꯭ꯔꯕ꯫ ꯑꯦꯂꯦꯛꯁ ꯁꯅꯥꯂꯦꯝꯕꯒꯤ ꯈꯔ ꯂꯨꯁꯤꯟꯕ ꯃꯥꯟꯕ ꯃꯦꯁꯦꯖ ꯈꯨꯊꯥꯗꯨꯗ ꯀꯥꯔꯟꯗꯤ ꯉꯥꯡꯂꯛꯇ꯭ꯔꯦ꯫ ꯍꯥꯏꯔꯛꯑꯣꯁꯦ ꯀꯩꯗꯧꯔꯒꯦ? ꯂꯥꯏꯖꯗꯣ ꯈꯪꯕ꯭ꯔꯥ? ꯑꯉꯥꯡꯗꯣ ꯁꯤꯗ ꯐꯧ ꯈꯞꯄꯝꯕꯗꯣ꯫ ꯈꯪꯉꯤꯅꯦ ꯃꯥꯕꯨꯗꯤ꯫ ꯃꯥ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ? ꯁꯅꯥꯂꯦꯝꯕ ꯉꯁꯥꯏꯒꯤ ꯊꯧꯗꯣꯛ ꯄꯨꯝꯕ ꯑꯦꯂꯦꯛꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯕ ꯂꯥꯏꯖꯍꯣꯏꯒꯤ ꯃꯅꯥꯎꯄꯤꯒꯤ ꯋꯥꯔꯤꯗꯨꯁꯨ ꯃꯥꯅ ꯂꯣꯏꯅ ꯂꯤꯔꯝꯃꯤ꯫ ꯑꯦꯂꯦꯛꯁ ꯋꯥꯔꯤꯁꯤꯡꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯂꯥꯏꯖꯗꯣ ꯅꯨꯡꯉꯥꯏꯇꯦ꯫ ꯋꯥꯔꯤ ꯇꯥꯕꯗ ꯏꯁꯥꯗꯣ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯇꯨꯡꯗ ꯊꯣꯛꯂꯛꯑꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯪꯁꯨ ꯆꯦꯛꯁꯤꯟꯅ ꯂꯩꯌꯣ꯫ ꯗꯦꯕꯤꯠ ꯍꯥꯏꯔꯤꯕ ꯃꯤꯗꯣ ꯄꯔꯥ ꯑꯃ ꯇꯝꯕꯤꯕꯗꯤ ꯃꯇꯥꯡ ꯆꯥꯔꯦ꯫ ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯁꯥꯅꯤꯅ ꯋꯥꯈꯜ ꯇꯥꯔꯝꯈꯤꯔꯣꯏ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯒꯤꯗꯤ ꯑꯩ ꯂꯩ꯫ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯀꯅꯤ꯫ ꯐꯔꯦ, ꯇꯨꯝꯃꯣ ꯊꯦꯡꯉꯦ꯫ ꯍꯌꯦꯡ ꯋꯥꯔꯤ ꯇꯧꯔꯁꯦ꯫ ꯒꯨꯗ ꯅꯥꯏꯠ꯫ ꯅꯥꯏꯠ ꯅꯥꯏꯠ ꯃꯥꯏ ꯕꯣꯏ꯫ ꯁꯅꯥꯂꯦꯝꯕ ꯑꯍꯤꯡꯗꯨ ꯄꯥꯛꯅ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯈꯤꯗꯦ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯨꯁꯨ ꯋꯥꯕꯒꯨꯝ ꯏꯁꯣꯟ ꯁꯣꯟꯊꯖꯩ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯝꯒꯅꯤ, ꯀꯔꯤꯕꯨ ꯇꯧꯔꯛꯀꯅꯤ ꯍꯥꯏꯅ ꯂꯥꯏꯖꯒꯤ ꯈꯟꯕꯗ ꯃꯥ ꯇꯁꯦꯡꯅ ꯃꯁꯥꯗꯨ ꯂꯩꯇꯥꯖꯕ ꯉꯝꯗ꯭ꯔꯦ꯫ ꯀꯣꯔꯧꯍꯟꯕ ꯃꯍꯥꯛꯁꯨ ꯑꯃꯝꯕ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯃꯇꯥꯒꯨꯝ ꯇꯞꯅ ꯇꯞꯅ ꯊꯣꯛꯂꯛꯂꯦ꯫ ꯀꯣꯔꯧꯍꯟꯕ, ꯅꯪꯒꯤ ꯅꯉꯥꯜꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯍꯤꯡꯖꯕ, ꯅꯪꯒꯤ ꯅꯁꯦꯛ ꯅꯉꯥꯜꯗ ꯇꯥꯏꯕꯪ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯀꯌꯥꯗ ꯏꯅꯤꯡ ꯇꯧꯅ ꯁꯥꯟꯅꯖꯕ, ꯈꯣꯏꯔꯝꯖꯕꯅꯤ ꯏꯈꯨꯠ ꯑꯅꯤꯁꯦ ꯂꯣꯟꯅꯗꯨꯅ, ꯂꯩꯔꯝ ꯁꯨꯅ ꯍꯩꯔꯥꯡ ꯋꯥꯠꯇꯅ ꯗꯨꯛ ꯊꯥꯎꯃꯩ ꯀꯠꯇꯨꯅ, ꯏꯕꯨꯡꯉꯣ ꯅꯉꯣꯟꯗ ꯅꯤꯖꯕꯅꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ, ꯏꯕꯨꯡꯉꯣ ꯅꯪꯒꯨꯝ ꯃꯉꯥꯜ ꯅꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯕꯤꯌꯨ ꯍꯥꯏꯅ ꯅꯆꯥꯅꯅꯥꯏ ꯑꯣꯏꯕ ꯑꯩꯈꯣꯏꯅ꯫ ꯆꯥꯛꯈꯥꯎꯒꯤ ꯂꯥꯟꯗ ꯀꯤꯔꯦ ꯍꯥꯏꯗꯨꯅ ꯆꯥꯗꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯕ ꯌꯥꯒꯗ꯭ꯔꯥ? ꯃꯪꯂꯥꯛꯅꯅꯤ ꯍꯥꯏꯗꯨꯅ ꯇꯨꯝꯗꯕꯗꯤ ꯌꯥꯒꯗ꯭ꯔꯥ? ꯂꯥꯏꯖ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯨ ꯊꯣꯛꯈ꯭ꯔꯁꯨ ꯃꯁꯥꯗ ꯑꯀꯤꯕ ꯂꯩꯇ ꯑꯗꯨꯃꯛ ꯊꯕꯛ ꯁꯨꯕ ꯊꯣꯛꯂꯛꯂꯦ꯫ ꯃꯅꯥꯎꯅꯨꯄꯤꯗ ꯃꯃꯥꯅ ꯆꯥꯒꯗꯕ ꯒꯨꯂꯤ ꯇꯥꯛꯂꯝꯂꯒ ꯃꯝꯂꯤ ꯃꯝꯂꯤꯕꯗꯨꯗ ꯍꯥꯊꯨ ꯍꯥꯊꯨ ꯌꯨꯝꯂꯣꯝꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯀꯅꯥꯒꯨꯝꯕ ꯑꯃ ꯎꯕꯗꯒꯤ ꯑꯃꯨꯛ ꯆꯞ ꯂꯦꯞꯇꯨꯅ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯃꯆꯤꯟꯗꯁꯨ ꯇꯞꯅ, ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯁꯅꯥꯂꯦꯝꯕꯁꯨ ꯏꯛ ꯑꯥ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯐꯠ ꯃꯆꯤꯟꯗ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯇꯟ ꯆꯥꯕ ꯂꯥꯛꯄ꯫ ꯂꯥꯏꯖ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯗꯗꯥ, ꯃꯣꯏꯒꯤ ꯍꯣꯇꯦꯜꯁꯦ ꯍꯧꯗ꯭ꯔꯤꯕ ꯃꯥꯜꯂꯦ꯫ ꯌꯥꯝ ꯉꯜꯂꯤꯌꯦ, ꯑꯗꯨꯒꯤ ꯍꯥꯡꯗ꯭ꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯌꯥꯔꯅꯤꯗ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯁ꯭ꯋꯥꯏꯗ ꯉꯥꯏꯒꯦꯁꯨ ꯉꯥꯏꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯗꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯅ, ꯂꯥꯏꯖ꯫ ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯅ ꯈꯪꯀꯧ ꯀꯧꯔꯛꯄꯗꯨꯗ ꯃꯃꯥꯏꯗꯨ ꯑꯃꯨꯛ ꯁꯠ ꯂꯩꯁꯤꯜꯂꯒ, ꯀꯩ ꯍꯥꯏꯒꯦ? ꯁꯅꯥꯂꯦꯝꯕ ꯋꯥꯈꯜꯗ, ꯉꯁꯤ ꯅꯨꯡꯁꯤꯊꯣꯛ ꯍꯥꯏꯖꯜꯂꯗꯤ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯅꯤꯁꯦ ꯑꯩ ꯎꯕꯗ꯫ ꯗꯗꯥ, ꯀꯩꯗꯧꯔꯒꯦ ꯃꯪꯉꯤꯗꯨꯅ? ꯑꯩꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯑꯗꯣ ꯅꯪ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯉꯟꯇꯥꯅ? ꯂꯥꯏꯖ ꯑꯗꯨꯃꯛ ꯏꯆꯝ ꯆꯝꯅ, ꯂꯧꯕꯨꯛꯇꯅꯦ, ꯃꯤꯒꯤ ꯂꯧ ꯂꯤꯡꯕ ꯆꯠꯄꯅꯦ꯫ ꯑꯗꯨ ꯉꯟꯃꯟꯗ꯭ꯔꯣ? ꯑꯌꯨꯛꯀꯤꯅꯦ, ꯍꯣꯔꯦꯟ ꯄꯨꯡ 10 ꯁ꯭ꯋꯥꯏꯗ ꯂꯥꯛꯇꯣꯏꯅꯦ꯫ ꯑꯣ꯫ ꯑꯃꯨꯛ ꯐꯠ, ꯑꯩꯁꯨ ꯂꯧꯕꯨꯛ ꯆꯠꯇꯣꯏꯅꯦ, ꯑꯩꯒ ꯆꯠꯃꯤꯟꯅꯁꯤꯔꯥ? ꯂꯥꯏꯖ ꯁꯅꯥꯂꯦꯝꯕꯗ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯍꯣꯏ, ꯑꯗꯣ, ꯅꯠꯇꯦ, ꯌꯥꯔꯦ ꯀꯩꯁꯨ ꯅꯠꯇꯦ꯫ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤ ꯑꯗꯨꯃꯛ ꯃꯥꯡꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯠꯄ ꯍꯧꯈꯤ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯑꯗꯨꯃꯛ ꯂꯥꯏꯖꯒꯤ ꯃꯇꯨꯡꯗ ꯂꯥꯞꯇꯛꯅ ꯏꯟꯅꯔꯤ꯫ ꯂꯥꯏꯖ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯑꯃꯨꯛ ꯃꯨꯛ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯂꯦꯝꯕꯗꯤ ꯑꯗꯨꯃꯛ ꯌꯥꯝ ꯂꯥꯟꯖꯗꯕꯗꯧꯅ ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯂꯥꯛꯏ꯫ ꯂꯥꯏꯖ ꯋꯥꯈꯜꯗ, ꯃꯁꯤ ꯇꯥꯃꯤꯜꯒꯤ ꯕꯦꯠ ꯍꯅꯨꯕꯁꯦ ꯃꯇꯥ ꯑꯃꯅꯤꯅꯦ꯫ ꯀꯩꯅꯣ ꯃꯥꯅ ꯈꯜꯂꯤꯁꯤꯅ? ꯃꯣꯏ ꯏꯝꯐꯥꯜꯗ ꯆꯠꯇ꯭ꯔꯖꯥꯠꯂꯣ? ꯉꯟꯇꯥꯅ ꯁꯤꯗ ꯂꯩꯔꯝꯃꯤꯁꯤꯅ? ꯍꯣꯏꯗ, ꯆꯠꯂꯝꯃꯔꯣꯏ꯫ ꯃꯣꯏꯗꯤ ꯕꯦꯠꯅꯤꯅ ꯑꯗꯨꯝ ꯀꯥꯏꯗꯅꯣꯃ ꯑꯗꯨꯝ ꯂꯩꯔꯝꯃꯅꯤ꯫ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯩ ꯎꯔꯒ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤꯁꯤꯅ? ꯃꯥꯁꯨ ꯗꯦꯕꯤꯠ ꯍꯣꯏꯗꯧꯅ ꯐꯠꯇꯕ ꯃꯤ ꯑꯣꯏꯔꯖꯥꯠꯂꯥ? ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫
ꯃꯥꯒꯤꯁꯦ ꯃꯤ ꯂꯩꯇꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯒꯦ ꯈꯜꯂꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯁ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯣꯡꯁꯤꯁꯨ ꯁꯠ ꯁꯠ ꯉꯥꯜꯂꯛꯇꯦ, ꯃꯝꯂꯤ ꯑꯗꯨꯝ ꯇꯧꯔꯒ ꯂꯩꯌꯦ꯫ ꯑꯣ, ꯑꯥꯗ ꯃꯤ ꯈꯔꯗꯤ ꯆꯠꯂꯦ꯫ ꯏꯅꯝꯃ ꯁꯔꯃꯤꯂꯥ ꯍꯣꯏ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯗꯤ ꯃꯥ ꯀꯩꯝꯇ ꯇꯧꯕ ꯉꯝꯃꯔꯣꯏ꯫ ꯂꯥꯏꯁꯦ ꯂꯩꯇꯦ ꯍꯥꯏꯕ ꯌꯥꯗꯦꯀꯣ, ꯅꯦ ꯍꯦꯛ ꯇꯥꯏꯗ꯫ ꯂꯥꯏꯖꯗꯨ ꯆꯠꯂꯝꯕꯗꯒꯤ ꯐꯅꯦꯛꯇꯨ ꯃꯈꯨꯠ ꯅꯥꯝꯃꯅ ꯈꯖꯤꯛ ꯇꯥꯈꯠꯂꯒ ꯈꯪꯍꯧꯗꯦ ꯍꯣꯠꯇꯅ ꯆꯦꯟꯈꯤꯕ꯫ ꯁꯅꯥꯂꯦꯝꯕ ꯂꯥꯏꯖꯒꯤ ꯃꯑꯣꯡꯗꯨ ꯅꯣꯛꯅꯤꯡꯂ ꯃꯥꯜꯂꯦ, ꯃꯆꯤꯟꯗꯨ ꯈꯨꯝꯂꯒ ꯅꯣꯛꯏ꯫ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯣꯏ ꯃꯔꯤ ꯃꯉꯥ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯠꯂꯝꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯏ꯫ ꯅꯨꯄꯤ ꯑꯃꯅ, ꯍꯩꯃꯥ ꯂꯥꯏꯖ ꯅꯪ ꯑꯣꯏꯔꯦ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯀꯅꯥꯅ ꯇꯥꯟꯅꯔꯛꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯈꯪꯕꯨ ꯈꯪꯉꯨꯔꯦ꯫ ꯂꯥꯏꯖ ꯆꯦꯜꯂꯛꯄꯒꯤ ꯁꯣꯔꯒꯥꯗꯨ ꯊꯕꯦꯠ ꯍꯣꯜꯂꯒ, ꯀꯅꯥꯝꯇ ꯇꯥꯟꯅꯔꯛꯇꯦꯗ ꯏꯅꯝꯃ, ꯅꯣꯏ ꯎꯕꯗꯨꯗ ꯏꯊꯟꯇ ꯆꯠꯄ ꯇꯜꯂꯦꯅ ꯆꯪꯉꯛꯄꯅꯦ꯫ ꯈꯔ ꯂꯥꯞꯄꯗꯨꯗ ꯀꯧꯕꯁꯨ ꯇꯥꯔꯣꯏꯅ ꯑꯩ ꯑꯗꯨꯝ ꯆꯦꯜꯂꯛꯑꯕꯅꯤ꯫ ꯅꯨꯄꯤ ꯑꯃꯅ, ꯑꯉꯥꯎꯕꯤꯁꯤꯗꯤ ꯏꯄꯥ ꯍꯦꯛ ꯄꯥꯈꯠꯂꯨꯔꯦ ꯑꯩꯈꯣꯏꯗꯤ꯫ ꯁꯅꯥꯂꯦꯝꯕ ꯑꯗꯨꯃꯛ ꯂꯥꯞꯇꯛꯅ ꯏꯟꯅꯔꯛꯄ ꯂꯦꯞꯇꯦ, ꯅꯣꯡꯁꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯦ꯫ ꯂꯥꯏꯖ ꯍꯣꯏꯅ ꯆꯠꯂꯤꯗꯨ ꯌꯧꯔ ꯃꯥꯜꯂꯦ, ꯂꯧꯕꯨꯛꯇ ꯀꯨꯝꯊꯔꯒ ꯊꯕꯛ ꯇꯧꯕ ꯍꯧꯈ꯭ꯔꯦ꯫ ꯁꯅꯥꯂꯦꯝꯕꯁꯨ ꯍꯥꯏꯐꯦꯠ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯝꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯃꯥꯅ ꯂꯥꯞꯇꯛꯅ ꯆꯠꯈꯤꯕꯗꯨ ꯂꯥꯏꯖ ꯎꯏ, ꯃꯥꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯋꯥꯈꯜꯗꯅ, ꯀꯩꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯅ? ꯂꯧꯕꯨꯛꯇ ꯂꯥꯛꯏꯅꯦꯅ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯑꯃꯨꯛ ꯍꯟꯈ꯭ꯔꯤꯁꯤꯅ? ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯦ ꯑꯩ ꯁꯦꯟꯅꯕꯤꯔꯤꯕ ꯍꯥꯏꯗꯨꯔꯕ? ꯑꯁ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯁꯤꯅ? ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ, ꯃꯔꯤꯁꯨ ꯊꯣꯛꯅꯗꯕ ꯃꯥꯅ ꯑꯩ ꯀꯩꯗꯧꯕꯩ ꯁꯦꯟꯅꯗꯣꯏꯅꯣ? ꯑꯩꯁꯦ ꯉꯥꯎꯔꯦ ꯑꯋꯣꯏꯕ꯫ ꯉꯁꯥꯏꯗꯒꯤ ꯂꯥꯞꯇꯛꯅ ꯁꯅꯥꯂꯦꯝꯕꯒ ꯂꯥꯏꯖꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨ ꯆꯤꯝꯕꯥꯜ ꯈꯖꯤꯛ ꯆꯤꯡꯈꯠꯂꯒ ꯅꯣꯛꯏ꯫ ꯑꯣ, ꯅꯪ ꯑꯣꯏꯔꯦꯀꯣ ꯉꯔꯥꯡ ꯁꯥꯔ ꯍꯣꯏ ꯐꯨꯔꯝꯃꯦ ꯍꯥꯏꯁꯦ? ꯈꯨꯜꯁꯤꯒꯤ ꯃꯤꯗꯤ ꯅꯠꯇꯦꯁꯦ? ꯑꯗꯨꯃꯛ ꯂꯥꯞꯇꯛꯅ ꯁꯅꯥꯂꯦꯝꯕꯅ ꯆꯠꯂꯤꯕꯗꯨ ꯏꯟꯅꯗꯨꯅ ꯀꯣꯜ ꯇꯧꯏ꯫ ꯏꯌꯥꯝꯕ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯗꯤ ꯈꯪꯗ꯭ꯔꯤ, ꯑꯗꯨꯕꯨ ꯃꯁꯛ ꯃꯑꯣꯡꯗꯤ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩꯔꯦ꯫ ꯑꯁꯣꯝꯗꯒꯤ ꯅꯨꯄꯥ ꯑꯃꯅ, ꯑꯣꯀꯦ, ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ꯫ ꯑꯩꯈꯣꯏꯅ ꯃꯥ ꯁꯦꯟꯅꯩ ꯍꯥꯏꯕ ꯈꯪꯍꯟꯕ ꯌꯥꯗꯦ꯫ ꯆꯞ ꯆꯥꯕ ꯃꯔꯤ ꯃꯈꯣꯡ ꯊꯤꯗꯣꯔꯛꯑꯣ꯫ ꯍꯣꯏ ꯏꯌꯥꯝꯕ꯫ ꯀꯣꯜꯗꯨ ꯀꯛꯈꯤꯕꯒ ꯅꯨꯄꯥꯗꯨ ꯌꯥꯝ ꯀꯤꯅ ꯃꯈꯣꯜ ꯃꯋꯥ ꯊꯣꯛꯍꯟꯗꯅ ꯀꯥ ꯑꯃꯗ ꯆꯪꯂꯛꯏ꯫ ꯅꯨꯄꯥ ꯑꯃ ꯑꯔꯥꯝ ꯆꯤꯌꯔꯗꯨꯗ ꯐꯝꯗꯨꯅ ꯃꯃꯤꯠꯇꯨ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯀꯤꯅ, ꯁꯥꯔ꯫ ꯔꯟꯖꯤꯠ ꯃꯃꯤꯠꯇꯨ ꯍꯥꯏꯐꯦꯠ ꯄꯥꯡꯂꯛꯇꯨꯅ ꯀꯩꯗꯧꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯃꯤꯠꯇꯨ ꯑꯃꯨꯛ ꯇꯞꯅ ꯎꯏꯁꯤꯟꯈꯤꯗꯨꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯃꯨꯛ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯔꯟꯖꯤꯠꯀꯤ ꯃꯑꯣꯡꯗꯨꯗ ꯈꯣꯟ ꯈꯔ ꯄꯤꯛꯂꯞ, ꯁꯥꯔ, ꯉꯔꯥꯡ ꯏꯕꯨꯡꯉꯣ ꯗꯦꯕꯤꯠ ꯍꯣꯏ ꯐꯨꯔꯝꯕ ꯅꯨꯄꯥꯗꯨ ꯃꯁꯛ ꯈꯪꯉꯦ ꯍꯥꯏꯔꯤ꯫ ꯔꯟꯖꯤꯠ ꯃꯃꯤꯠꯇꯤ ꯑꯗꯨꯃꯛ ꯄꯥꯡꯗꯕꯤ ꯑꯗꯨꯃꯛ ꯈꯨꯝꯃꯛꯏ꯫ ꯀꯅꯥ? ꯂꯩꯐꯝꯗꯤ? ꯅꯨꯄꯥꯗꯨ ꯃꯔꯩ ꯇꯠꯂꯤ, ꯑꯗꯨꯗꯤ ꯆꯞ ꯆꯥꯕ ꯈꯪꯗ꯭ꯔꯦꯅ ꯄꯥꯎ ꯄꯤꯔꯛꯑꯦ꯫ ꯃꯤꯗꯨ ꯃꯁꯛꯇꯤ ꯈꯪꯕ ꯉꯝꯃꯦꯅ ꯍꯥꯏ꯫ ꯔꯟꯖꯤꯠ ꯃꯃꯤꯠꯇꯨ ꯐꯠ ꯄꯥꯡꯂꯛꯂꯒ ꯇꯦꯕꯜꯗ ꯂꯩꯔꯝꯕ ꯆꯨꯏꯁ ꯌꯥꯎꯕ ꯒ꯭ꯂꯥꯁ ꯑꯃꯅ ꯅꯨꯄꯥꯗꯨꯗ ꯈꯪꯊꯣꯝ ꯊꯣꯝꯂꯛꯏ꯫ ꯃꯆꯤꯟ ꯅꯥꯝꯃꯗꯨ ꯑꯃꯨꯛ ꯈꯖꯤꯛ ꯆꯤꯛꯂꯒ, ꯑꯗꯨꯝꯕ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯄꯥꯎꯗꯨ ꯀꯅꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯨ ꯍꯥꯏ? ꯆꯠꯂꯣ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ꯫ ꯅꯨꯄꯥꯗꯨ ꯒ꯭ꯂꯥꯁꯅ ꯄꯥꯟꯕꯗ ꯏ ꯈꯖꯤꯛꯇꯤ ꯊꯣꯛꯂꯦ ꯃꯀꯣꯛꯇꯣ, ꯑꯗꯨꯕꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯍꯥꯏꯗꯅ ꯀꯥꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯔꯟꯖꯤꯠ ꯃꯆꯤꯟꯗ ꯁꯥꯎꯅ ꯁꯣꯜꯂꯤ꯫ ꯑꯩꯃꯛꯀꯤ ꯏꯆꯥꯕꯨ ꯑꯁꯨꯛ ꯁꯥꯊꯤꯅ ꯐꯨꯔꯝꯕ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯍꯦꯔꯥ, ꯃꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ꯫ ꯁꯅꯥꯂꯦꯝꯕꯅ ꯍꯟꯖꯤꯜꯂꯛꯄꯗ ꯔꯤꯅꯥꯁꯨ ꯍꯧꯒꯠꯂꯝꯗꯨꯅ ꯑꯌꯨꯛꯀꯤ ꯗꯨꯛ ꯊꯥꯎꯃꯩ ꯊꯥꯕ ꯂꯣꯏꯔꯝꯂꯦ꯫ ꯇꯣꯝꯕꯁꯨ ꯉꯁꯤꯗꯤ ꯆꯠꯊꯣꯛꯑꯝꯗ꯭ꯔꯦ, ꯃꯥꯡꯒꯣꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯣꯝꯕꯅ, ꯏꯕꯨꯡꯉꯣ ꯁꯅꯥꯂꯦꯝꯕ, ꯅꯪꯗꯤ ꯃꯃꯣꯒ ꯍꯧꯔꯝꯗ꯭ꯔꯦ ꯉꯁꯤꯗꯤ? ꯅꯇꯣꯝꯇ ꯑꯗꯨꯝ ꯉꯟꯇꯥꯅ ꯆꯠꯂꯝꯂꯦꯗꯅ꯫ ꯁꯅꯥꯂꯦꯝꯕ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯐꯝ ꯈꯪꯗ ꯏꯛ-ꯑꯥ ꯇꯧꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯅ, ꯃꯃꯣꯁꯨ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ,
ꯑꯗꯨꯅ ꯑꯗꯨꯝ ꯍꯧꯒꯠꯇ꯭ꯔꯦ꯫ ꯀꯨꯏꯗ꯭ꯔꯤꯗ ꯍꯧꯒꯠꯄꯕꯨꯗꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯥꯏ ꯌꯧꯔꯒꯦꯅꯦ? ꯁꯅꯥꯂꯦꯝꯕ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯩ꯫ ꯃꯃꯥ, ꯌꯥꯝ ꯂꯥꯞꯅ ꯆꯠꯇ꯭ꯔꯦꯗ ꯑꯩꯁꯨ꯫ ꯂꯣꯛ ꯑꯗꯣꯝꯗ ꯆꯠꯂꯦ, ꯉꯁꯤꯗꯤ ꯏꯁꯤꯡ ꯌꯦꯡꯕ ꯑꯣꯏꯅ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯅꯣꯡ ꯇꯥꯈꯤꯕꯒꯤꯔ ꯈꯪꯗꯦ, ꯂꯣꯛ ꯏꯁꯤꯡ ꯌꯥꯝ ꯆꯥꯍꯧꯋꯦ꯫ ꯇꯣꯝꯕ ꯅꯣꯛꯂꯒ, ꯍꯣꯏꯅꯦ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡ ꯇꯥꯈꯤꯕꯩꯅꯤ ꯏꯁꯤꯡ ꯆꯥꯎꯔꯤꯗꯨ꯫ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯂꯝꯅꯤ, ꯃꯩꯒ ꯂꯝꯕꯤꯒꯗꯤ ꯈꯔ ꯋꯥꯕꯅꯤ꯫ ꯔꯤꯅꯥꯁꯨ ꯆꯥ ꯄꯨꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯦ꯫ ꯔꯤꯅꯥꯅ, ꯃꯣꯏ ꯄꯥꯕꯨꯡ ꯆꯥ ꯁꯤꯗ ꯂꯩꯔꯦ꯫ ꯁꯅꯥꯂꯦꯝꯕ ꯅꯪꯒꯤꯁꯨ ꯁꯦ꯫ ꯑꯗꯣ ꯑꯌꯨꯛꯁꯤꯗꯤ ꯀꯩ ꯏꯟꯁꯥꯡ ꯆꯥꯁꯦꯕ ꯂꯦꯝꯕ? ꯅꯦꯌꯥꯏ ꯑꯃ ꯍꯦꯛꯇ ꯌꯥꯏꯗ ꯑꯩꯒꯤꯗꯤ꯫ ꯅꯪꯕꯨ ꯁꯤꯗ ꯂꯩꯕꯁꯦ ꯏꯍꯩ ꯍꯩꯅꯗꯕ꯭ꯔꯣ? ꯅꯦꯌꯥꯏ, ꯁꯤꯗ ꯂꯩꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯦꯗ ꯑꯩꯗꯤ꯫ ꯁꯤꯗꯕꯨ ꯑꯗꯨꯝ ꯂꯩꯅꯤꯡꯉꯦ꯫ ꯔꯤꯅꯥ ꯅꯣꯛꯂꯒ, ꯊꯤꯗ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯑꯗꯣ ꯃꯃꯥꯒꯤꯇꯥ ꯍꯣꯏ ꯊꯥꯅꯤꯜ ꯍꯣꯏꯒꯗꯤ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯣ ꯅꯪꯕꯣ? ꯐꯥꯎꯅꯗꯦꯗ ꯅꯦꯌꯥꯏ꯫ ꯐꯣꯟꯒꯗꯣ ꯈꯔ ꯇꯧꯕꯤꯌꯨꯅꯦ꯫ ꯅꯪ ꯄꯥꯕꯨꯡꯗ ꯁꯥꯎꯔꯁꯨ ꯅꯪ ꯃꯃꯥꯒꯤꯇꯥꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯁꯅꯥꯂꯦꯝꯕ ꯅꯣꯛꯃꯤ ꯑꯗꯨꯃꯛ, ꯍꯣꯏ ꯅꯦꯌꯥꯏ, ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯦꯗ ꯃꯃꯥꯒꯤꯇꯥꯗꯗꯤ꯫ ꯑꯗꯨꯅꯤꯗꯅ ꯏꯌꯥꯁꯤꯗꯤ ꯃꯔꯝ ꯃꯣꯛꯄ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯅꯤ꯫ ꯅꯦꯌꯥꯏꯅ ꯈꯪꯉꯤꯗ, ꯁꯨꯝ ꯀꯅꯥꯅꯠꯇꯦꯅ ꯍꯥꯏꯕꯅꯤ꯫ ꯁꯅꯥꯂꯦꯝꯕ ꯍꯟꯗꯛꯇꯤ ꯋꯥ ꯃꯈꯥ ꯈꯨꯝꯂꯛꯈꯤꯗ꯭ꯔꯦ, ꯑꯗꯨꯃꯛ ꯅꯣꯛꯃꯤ ꯆꯥꯗꯨ ꯊꯛꯄ ꯂꯣꯏꯁꯤꯜꯂꯤ꯫ ꯄꯨꯡ 7:30 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁꯅꯥꯂꯦꯝꯕ ꯑꯃꯨꯛ ꯍꯥꯊꯨ ꯂꯧꯕꯨꯛꯔꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯃꯁꯥꯗꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ, ꯅꯨꯡꯁꯥꯗ ꯀꯨꯏꯅ ꯂꯩꯔꯨꯕꯒꯤ ꯉꯧꯔꯣꯛ ꯉꯧꯕꯤ ꯃꯥꯏꯊꯣꯡꯗꯨ ꯈꯖꯤꯛꯁꯨ ꯉꯥꯡꯁꯟ, ꯃꯤꯠꯁꯅ ꯑꯅꯤꯗꯨꯅ ꯇꯔꯥꯎ ꯁꯅꯥꯂꯦꯝꯕꯅ ꯂꯥꯛꯂꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯖꯅ ꯑꯗꯨꯝꯅ ꯌꯦꯡꯂꯛꯄꯗꯨꯗ ꯁꯅꯥꯂꯦꯝꯕ ꯍꯥꯊꯨ ꯂꯥꯛꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯂꯒ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤ, ꯃꯆꯤ-ꯂꯦꯡꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ꯫